Lakhipuronline puthokchaba Mars ki tang nipan leibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao School gi mahiroi singna makhoi gi porikha gi center hongdokpagi pendaba phongdokladuna silchar kalain lambi matam kharagi oina thingjalure. Assam cabinet mifam na ngarang maruoiba warep kamaram lawkhre commercial institute sing hangbada trade license lawbagi mathau tararoi. Ukraine da larik tamduna leiba Bharat macha sing puthorokpa makha na chathari ngarang Manipur gi mahiroi ahum Imphal thunglakre. Handak pangthokkodoriba SSLC amadi High Madrasa gi wahangche nauna sembagi mahutta lengdana laikiba mamang chahi gi wahangche na porikha tharagani amasung Assam da miyoi ahum COVID-19 positive oiba thingnakre laichadasina ngarangsu miyoi amata sikibagi pau leite. Haujik mapungoi pau tabirase. Bikrampur Goloknath Higher Secondary School ki mahiroi singna makhoi gi porikha gi center Silchar DC College ta thangdokpagi matangda pendaba phongdokladuna Bangarpar manakta Silchar Kalain lambi matam kharagi oina thingjalure. Assam Higher Secondary Council na loba SS final porikha kharani gi matungda pangthoglakadaba sida Goloknath Higher Secondary School ki mahiroi singna makhoi gi porikha center oiramba Sirajul Ali Higher Secondary School dagi hongdokkiduna Silchar GC College ta porikha thanaba khangalakpada lambi thingbagi khongjang adu changsinkibani hairi. Katigora gi police amasung circle officer laktuna khongjang changsiliba singwari sanarba matungda numit nini gi manungda waroisin porakani haina thajaba piraba matung lambi thingbagi khongjang adu handokhi. Assam cabinet na ngarang maruoiba warep kayamarum lawkhre. Warep singi manungda panba yaba singdi commercial institute sing hangdokpada trade license lawbagi mathau tararoi adumoinamak check saba yugi dukan hospital school amadi atai nungsit mosilanba makhalgi industry singi damaktadi trade license asi mathau takigani. Rajya asigi thomi khudingmakna mari leinaba department gi website ki khuthangda register tawduna registration certificate lawthokadabani. Masagi chahi nifu suraba thomi singda chahi gi kaidana medical checkup tahongadabani. Thomi chama gi mathakta leiba establishment singi safety committee senggodabani su hairi. Ukraine da larik lai su tamduna leiba Bharat macha sing puthorokpagi khongjang makha tana chathakibaga loinana ngarang Ukraine da medical tamba Manipur gi mahiroi ahum Imphal la thunglakre. Mahiroi sing adudi maibam lembisana nongmaithem Nikita amadi takhelembam omlesni. Okpagi thoramda Ukraine da medical tamluba mahiroi singi chahi mangandana bahonari haina Imphal International Airport ta Union Minister of State Dr. R. Kiranjan phongdokhi. Ukraine da leiba Bharat macha lising 38 chatruk ki manungda lising 13 rom puthorakre atai makhata na lawthokna na bahonari haina mantri na makhata na phongdokhi. Mahiroi sing aduna mafam aduda chafam thakpum khangdana lelakibagi awaba kaya su paudom ki bagaloinana mafam adugi Indian embassy na chauna mateng panglakhi hairi. Mama mapa oiba singnasu lengak ki mafamda harau tayamba phongdokhi. Experience high there kitang very kitang difficult oigi difficult oigi pain to look bada right to bada do ai pain ni government side ta koi kano do bi digi ado nuai zagi bado ado hoi yor kan da koi kitang nuai ba right to gi hon gi am nuai zai to ha ma ho bada yam difficult oigi koi ko da to oi ai mi ni kita ko we nuai ni kita nuai them Sinjo maidagine Ukraine Georgia da medical tamjab. Handak pangthokkodoriba SSLC amadi High Madrasa gi porikha gi wahangche mamang chahi gi lengdana laikiba wahangche na porikha tharagani. Wafam asi ningthau kaba numita Board of Secondary Education Sebana lawthokibani. Sebana hai mamangi chahida COVID na maram oiraga porikha oikitabadagi lengdana laikiba matamadagi wahangche adu sizinaduna handaki porikha si thagani hairi. Handaki porikha sida Sebana hai mamangi chahida COVID na maram oiraga porikha oikitabadagi matamaduda lengdana laikiba wahangche adu sizinaduna handaki porikha si thagani hairi. Panbayai SSLC amadi High Madrasa ki porikha Mars ki tang 15 dagi pangthokani aduga Mars ki 38 da loisingani. Ayuki sipna ayuki pung 8 dagi numit yungba pung 12 phawba aduga nungthil gi sipna nungthil gi pung 1 makhai dagi pung 3 makhai phawba pangthokani.
Langnom khungangi thanabungda Langnom Youth Club na sinduna anisuba Seven Brothers Memorial loinana Chilchep Sports hunabi matungina Alingpau Ganmei Social Worker na chief guest oiduna haudokre hairiba sanabagi tharomasida nupa amasung nupi gi volleyball aduga nupa gi football event sing yawi hairi Haksel loisangi pau matungina ngarang Assam da haukiba pung kunmarida Miyoi lising ahum chamriga subna nipanda changeng chathakibada miyoi ahum buduna sada COVID-19 na naba thengnakre laichada sina Assam da ngarang miyoi amata sikibagi pau laite Manipur gi haksel loising na thokpa pau matungina miyoi manga ngarang COVID-19 positive oi bethengnakre positive oi begi chang chada 0.5 da antarakre laina sina Manipur da sungarang miyoi amata sikibagi pau laite Aroibada maroiba pau amukhana School gi mahiroi singna makoi gi porikha gi center hongdokpagi pendaba phongdokladuna Silchar Kalain lambi matam kharagi oina thingjalure Assam cabinet bifamna ngarang maroiba warep kamaram lawkhre commercial institute sing hangbada trade license lobagi mathau tararoi Ukraine da larik tamduna leiba Bharat macha sing puthorokpa makhatana chathari ngarang Manipur gi mahiroi ahum Imphal thunglakre Handak pangthokkodoriba SSLC amadi High Madrasa gi wahangche nauna sembagi mahutta lengdana laikiba mamang chahi gi wahangche na porikha tharagani amasung Assam da miyoi ahum COVID-19 positive oi bethengnakre laichara sina ngarangsu miyoi amata sikibagi pau leite Lakhipuronline YouTube channel gi Khomjinba Pao sandokchaba ngasigi oinadi matang asida loijare